1347 gi matamda Italy gi Messina porta yamna kiningai oiba thogdok ama thoklame jahaz khara Black Sea romdagi mafam madu tamna laklame adubu jahaz singduda mafam dugi miyosingna sangduna yengluba matamda jahaz du yorpa mi ayamba loine siraga leramba thengnakhi aduga hingduna leramleba miyoi khara dusu yamna phibam sokpa mongda lok kubada fawba I oina khuraktuna yamna angakpa phibam amada leramkhi jahaz singasi Kafa hariba city sidagi lakpo oiramkhi aduga mafam aduda Mongols ki lanmi kyasu yamna angakpa laina laisat amana maram oiraga loine sinarami madugi laina adu jahaz asina amuk Europe tamna purakhi masigi matung laina si Europe tasu matang santokhiduna miyoi 50 million hena laina asina maram oiraga sikhi siriba migi masingsi asugi matak yamkhibana asiba phumpham jaga si fawba lairaktabagi phibam dalaki khungang kya amadi cities kya mi amata lainakide aduga masi pumnam asi sumdagi jahaz khara khaktadagi santorakiba laina amana ohelakibani asumnang asi 2026 ki matam asida amuk masiga chap manana laina laisat ama puduna jahaz amada challe jahaz asi MB Hondias haina khangnei aduga masida punna miyoi chamaga yankhai yaurame masida miyoi ohum amadi Hanta virus haina khangnaba yamna tamthiba virus asina maram oiduna sikre aduga lehoriba miyosing asigi marakta miyoi kyasu virus asina naramnadra haina miyamna mipainari virus asi asukimdik shathibu oivana jahasidagi atoba cities singda hek santokiba taragadi asukimdik khudong thingai oigadoribani virus asigi laina asina naragadi miyoi adu hingbagi chance yamna nemi aduga sibagi chance yamna wangi basigi sumadakta hujik fawba virus asi mayokna bangamba vaccine chingba amatta leitri aduna Hanta virus asi karino masi kamdongna jahaz asida santorakhibano amadi hoji kari phibamda lairi habdu ngasigi video sideda marik sumna khangminasi 1st April 2026 Argentina gi Ushuaia hariba mafam sidagi jahaz am lakhi masida tonga country kunhumdoi dagi miyoi samaga yangai tonglakhi aduga jahaz asi Antarctica amadi South Atlantic da leiba island sing tamna chatkadoribani horukpadadi khongsat asi karisu tawduna adum normal da chalame adubu makhoina chaliba trip asida yamna khudong thiba ma tholakadore habisidi kanana su khangba natri khongsat asigi numin mangani subada jahi 70 suraba Dutch passenger ama kangudana makuksikpa fever amadi diarrhea na chingba tawrokhi aduga numit kharagi matungda amukka nupa asi sor hormada yamna warakhi asumna nupa asigi phibam asi sum soksilaktuna 11 April da jahaz asida nupa asi sikhirame matam si fawbada nupa asina siribagi maram amadi jahaz asida kari tholakadoribano habisi kanana su khangma natri 24 April numita jahaz asi St Helena Island asida dok tormi masidang jai sikhiba nupa amadi mahaki nupi asi kumthauki masidagi mung nupi asi South Africa tamna chalame aduga 25 April da South Africa dagi Amsterdam chanaba flight tongmu matamda kanghodana masa ngamlaktaduna collapse oirakhi asumna mathangi numita nupi asisu sikhirame amaromdana jahasdasu miyoi kya naba hunarkhi 28 April da German nupi amasu nakhi aduga numin mari ki matungda Mark su sikhirame matang sida fawba jahasda tawriba sikarino habasi kanana su khangma ngammanatri asumna 2nd May da thogdok asi World Health Organization da pawpiduna tonga test kya torome madugi matung lab ki diagnosis report ta khangma ngamki madudi thogliba thogdok asi atai karisu natte Hanta virus ni habasi virus asigi hojik fawda vaccine amata leitri masi kamdongna layengani habasu khangdri aduga masina narba miyosing si sibagi changsu yamna wangi Hanta virus asi aikoina handakta nongna discover tawbudi natte masi aikoina sahi 70 gi mamangdagi khangduna laklaba virus amani masi ahanba oina Korean War gi matamda thengnakhibani adubu ngasi fawba virus asigi theory puthokpa ngamdri Hanta virus service da tonga virus makhal kya yauri aduga masigi virus singasi usi singda yawba virus makhal amani aduga maru oina masi usi dagi santorakpani tonga usi makhalna tonga virus asigi makhal kya puduna chale masigi virus mayamsidagi miyoibada laina ani pokhan mangame ahanbada hemorrhagic fever with renal syndrome HFRS masi Europe amadi Asia dana hena common oi laina asina navada kidney fail oiba amadi internal bleeding thokpana chingba tawi
ꯑꯅꯤꯁꯨꯕ ꯂꯩꯅꯥ ꯑꯁꯤꯗ ꯍꯦꯟꯇꯥ ꯚꯥꯏꯔꯁ ꯄꯜꯃꯣꯅꯔꯤ ꯁꯤꯟꯗ꯭ꯔꯣꯝ (HPS) ꯑꯁꯤꯅꯤ꯫ ꯃꯁꯤꯅ ꯅꯣꯔꯊ ꯑꯃꯗꯤ ꯁꯥꯎꯊ ꯑꯃꯦꯔꯤꯀꯥꯗꯒꯤ ꯁꯟꯗꯣꯛꯏ꯫ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯕꯗ ꯑꯩꯈꯣꯏꯒꯤ ꯂꯪꯁ ꯑꯁꯤꯗ ꯐ꯭ꯂꯨꯏꯗ ꯆꯪꯁꯤꯟꯈꯤꯗꯨꯅ ꯁꯣꯔ ꯍꯣꯟꯕꯗ ꯑꯋꯥꯕ ꯑꯣꯏꯍꯜꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇꯗꯨꯅ ꯐꯨꯟꯕꯗꯒꯤ ꯁꯤꯍꯜꯂꯤ꯫ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯕꯗ ꯁꯤꯕꯒꯤ ꯆꯥꯡ ꯑꯁꯤ 50% ꯐꯥꯎꯕ ꯌꯧꯏ꯫ ꯑꯗꯨꯒ ꯂꯩꯅꯥ ꯑꯁꯤꯒꯤ ꯀ꯭ꯌꯣꯔ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯃꯔꯝꯅ ꯅꯥꯔꯤꯕꯁꯤꯡ ꯑꯗꯨ ꯗꯣꯛꯇꯔꯁꯤꯡꯅ ꯁꯄꯣꯔꯇꯤꯚ ꯀꯦꯌꯔ ꯄꯤꯕ ꯈꯛ ꯅꯠꯇꯅ ꯑꯇꯩ ꯄꯥꯝꯕꯩ ꯂꯩꯇꯦ꯫ ꯚꯥꯏꯔꯁ ꯑꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ 1950ꯁꯀꯤ ꯃꯇꯝꯗ ꯀꯣꯔꯤꯌꯥꯟ ꯋꯥꯔꯗ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯂꯥꯟꯃꯤ 3,000 ꯍꯦꯟꯅ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯟꯃꯤ 15% ꯃꯨꯛꯅ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯁꯤꯡꯅ ꯂꯩꯅꯥ ꯑꯁꯤ ꯀꯣꯔꯤꯌꯥꯟ ꯍꯦꯃꯣꯔꯦꯖꯤꯛ ꯐꯤꯚꯔ ꯍꯥꯏꯅ ꯀꯧꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯅꯥ ꯑꯁꯤ ꯅꯦꯆꯔꯦꯜ ꯗꯤꯖꯤꯁꯂ ꯅꯠꯇ꯭ꯔꯒ ꯀꯦꯃꯤꯀꯦꯜ ꯋꯦꯄꯟꯂ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯁꯨ ꯃꯇꯝ ꯑꯗꯨꯗ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ 1980ꯒꯤ ꯃꯇꯝꯗ ꯁꯥꯎꯊ ꯀꯣꯔꯤꯌꯥꯟ ꯚꯥꯏꯔꯣꯂꯣꯖꯤꯁꯠ ꯗꯣꯛꯇꯔ ꯍꯣ ꯋꯥꯡ ꯂꯤꯅ ꯂꯩꯅꯥ ꯑꯁꯤ ꯎꯆꯤꯗ ꯌꯥꯎꯕ ꯚꯥꯏꯔꯁ ꯑꯃꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯚꯥꯏꯔꯁ ꯑꯁꯤ ꯁꯥꯎꯊ ꯑꯃꯗꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯍꯦꯟꯇꯥꯟ ꯔꯤꯚꯔ ꯑꯁꯤꯒꯤ ꯃꯤꯡ ꯂꯧꯔꯒ ꯍꯦꯟꯇꯥ ꯚꯥꯏꯔꯁ ꯍꯥꯏꯅ ꯀꯧꯈꯤ꯫ ꯑꯍꯥꯟꯕꯗ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯍꯦꯟꯇꯥ ꯚꯥꯏꯔꯁ ꯑꯁꯤ ꯁꯨꯞꯅꯒꯤ ꯎꯆꯤꯗꯒꯤ ꯈꯛ ꯁꯟꯗꯣꯛꯄ ꯉꯝꯕ ꯚꯥꯏꯔꯁ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯚꯥꯏꯔꯁ ꯑꯁꯤ ꯃꯤ ꯑꯃꯗꯒꯤ ꯃꯤ ꯑꯃꯗ ꯂꯧꯅꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ 1996ꯗ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯁꯥꯎꯊ ꯊꯪꯕ ꯖꯒꯥ ꯑꯃꯗ ꯇꯧꯈꯤꯕ ꯑꯥꯎꯠꯕ꯭ꯔꯦꯛ ꯑꯃꯅ ꯚꯥꯏꯔꯁ ꯑꯁꯤ ꯃꯤ ꯑꯃꯗꯒꯤ ꯃꯤ ꯑꯃꯗ ꯁꯟꯗꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ꯫ ꯑꯥꯔꯖꯦꯟꯇꯤꯅꯥꯗ ꯃꯇꯝ ꯑꯁꯤꯗ ꯇꯧꯈꯤꯕ ꯑꯥꯎꯠꯕ꯭ꯔꯦꯛ ꯑꯁꯤꯅ ꯑꯦꯟꯗꯦꯁ ꯚꯥꯏꯔꯁ ꯍꯥꯏꯔꯤꯕ ꯍꯦꯟꯇꯥ ꯚꯥꯏꯔꯁꯀꯤ ꯐꯦꯃꯤꯂꯤꯒꯤ ꯁꯇ꯭ꯔꯦꯟ ꯑꯁꯤꯅꯅꯤ꯫ ꯃꯁꯤꯒꯤ ꯚꯥꯏꯔꯁ ꯃꯈꯜ ꯑꯁꯤꯗꯤ ꯃꯤ ꯑꯃꯗꯒꯤ ꯃꯤ ꯑꯃꯗ ꯁꯟꯗꯣꯛꯄ ꯉꯝꯂꯝꯃꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯍꯦꯟꯇꯥ ꯚꯥꯏꯔꯁ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯃꯁꯤꯒꯤ ꯚꯥꯏꯔꯁ ꯃꯈꯜ ꯑꯁꯤ ꯈꯛꯇꯅꯤ ꯍ꯭ꯌꯨꯃꯦꯟ ꯇꯨ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯀꯣꯚꯤꯗꯒꯨꯝꯅ ꯅꯨꯡꯁꯤꯠꯇ ꯌꯥꯎꯔꯒ ꯁꯟꯗꯣꯛꯄ ꯚꯥꯏꯔꯁ ꯑꯃꯗꯤ ꯅꯠꯇꯦ꯫ ꯍꯦꯟꯇꯥ ꯚꯥꯏꯔꯁ ꯑꯁꯤꯗꯤ ꯅꯥꯔꯤꯕ ꯃꯤꯗꯨꯒ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯐꯤꯖꯤꯀꯦꯜ ꯀꯣꯟꯇꯦꯛ ꯇꯧꯕ ꯃꯇꯝꯗ ꯈꯛ ꯁꯟꯗꯣꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯒ ꯚꯥꯏꯔꯁ ꯑꯁꯤꯅ ꯁꯟꯗꯣꯛꯄ ꯉꯝꯕ ꯑꯁꯤ ꯁꯨꯞꯅꯒꯤ ꯑꯍꯥꯟꯕ ꯏꯟꯐꯦꯛ ꯇꯧꯕ ꯅꯨꯃꯤꯠꯇꯨꯗ ꯈꯛꯇꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯚꯥꯏꯔꯁ ꯑꯁꯤ ꯁꯟꯗꯣꯛꯄ ꯉꯝꯗꯦ꯫ ꯑꯗꯨꯅ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯖꯍꯥꯖꯗꯨꯗꯁꯨ ꯃꯁꯤꯒꯤ ꯑꯦꯟꯗꯦꯁ ꯚꯥꯏꯔꯁ ꯍꯥꯏꯔꯤꯕ ꯍꯦꯟꯇꯥ ꯚꯥꯏꯔꯁꯀꯤ ꯁꯇ꯭ꯔꯦꯟ ꯃꯈꯜ ꯑꯁꯤꯅ ꯊꯣꯛꯍꯟꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯗꯨꯒ ꯋꯥꯍꯪ ꯑꯃꯅ ꯀꯝꯗꯧꯅ ꯖꯍꯥꯖ ꯑꯁꯤꯗ ꯚꯥꯏꯔꯁ ꯑꯁꯤ ꯌꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯥꯔꯆ ꯊꯥꯗ ꯗꯆ ꯀꯄꯜ ꯑꯃ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯎꯁꯨꯋꯥꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯎꯆꯦꯛ ꯌꯦꯡꯕꯒꯤ ꯇꯨꯔ ꯑꯃ ꯆꯠꯂꯝꯃꯤ꯫ ꯇꯨꯔ ꯑꯁꯤꯗ ꯃꯈꯣꯏꯅ ꯎꯆꯤ ꯐꯅꯌꯥꯝ ꯂꯩꯕ ꯃꯐꯝ ꯑꯃꯗꯁꯨ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗꯒꯤ ꯚꯥꯏꯔꯁ ꯑꯁꯤ ꯃꯈꯣꯏꯗ ꯂꯧꯅꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯨꯔ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯖꯍꯥꯖ ꯑꯁꯤꯗ ꯇꯣꯡꯂꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯖꯍꯥꯖ ꯑꯁꯤꯗ ꯇꯣꯡꯗꯅ ꯅꯣꯡꯃꯈꯛ ꯆꯣꯟꯊꯔꯒ ꯂꯩꯔꯝꯂꯒꯗꯤ ꯚꯥꯏꯔꯁ ꯑꯁꯤ ꯁꯟꯗꯣꯛꯂꯝꯃꯣꯏ, ꯃꯔꯝꯗꯤ ꯃꯥꯒꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯋꯤꯟꯗꯣ ꯑꯁꯤ ꯁꯨꯞꯅꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯨꯔ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯖꯍꯥꯖꯗ ꯇꯣꯡꯂꯛꯄꯅ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯃꯤꯁꯤꯡ ꯑꯗꯨꯗ ꯚꯥꯏꯔꯁ ꯑꯁꯤ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯍꯧꯔꯛꯄꯗ ꯄꯟꯈꯤꯕ ꯑꯍꯥꯟꯕ ꯁꯤꯈꯤꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯗꯆ ꯀꯄꯜ ꯑꯁꯤ꯫ ꯃꯦ 10 ꯐꯥꯎꯕꯗ ꯖꯍꯥꯖꯁꯤꯗ ꯚꯥꯏꯔꯁ ꯑꯁꯤꯒꯤ ꯀꯦꯁ 10 ꯂꯩꯈꯤ, ꯑꯗꯨꯒ 3ꯅ ꯁꯤꯈꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ 4ꯁꯨ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯔꯤ꯫ MV ꯍꯣꯟꯗꯦꯁ ꯖꯍꯥꯖ ꯑꯁꯤ ꯃꯦ 11ꯗ ꯄꯦꯁꯦꯟꯖꯔ ꯂꯣꯏꯅꯃꯛ ꯏꯚꯥꯀꯨꯑꯦꯠ ꯇꯧꯔꯝꯂꯒ ꯅꯦꯗꯔꯂꯦꯟꯗꯁ ꯇꯝꯅ ꯆꯠꯂꯤ꯫ ꯖꯍꯥꯖ ꯑꯁꯤꯗ ꯍꯧꯖꯤꯛ ꯀ꯭ꯔꯨ ꯃꯦꯝꯕꯔꯁ 32 ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯈꯔꯒ ꯈꯛ ꯇꯣꯡꯂꯤ꯫ ꯃꯈꯣꯏꯅ ꯃꯦ 18ꯗ ꯅꯦꯗꯔꯂꯦꯟꯗ ꯌꯧꯒꯅꯤ, ꯑꯗꯨꯒ 42 ꯗꯦꯖ ꯀ꯭ꯋꯥꯔꯦꯟꯇꯤꯟꯗ ꯂꯩꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯍꯪ ꯑꯁꯤ ꯍꯦꯟꯇꯥ ꯚꯥꯏꯔꯁ ꯑꯁꯤꯅ ꯑꯅꯧꯕ ꯄꯦꯟꯗꯦꯃꯤꯛ ꯑꯃ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤ ꯑꯣꯏꯔꯛꯄ ꯌꯥꯏ, ꯑꯣꯏꯔꯛꯇꯕꯁꯨ ꯌꯥꯏ, ꯇꯝꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯛꯇꯕꯒꯤ ꯆꯥꯟꯁꯅꯗꯤ ꯍꯦꯟꯅ ꯋꯥꯡꯏ꯫ ꯃꯔꯝꯗꯤ ꯚꯥꯏꯔꯁ ꯑꯁꯤꯒꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯋꯤꯟꯗꯣ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯏ, ꯁꯨꯞꯅꯒꯤ ꯅꯣꯡꯃ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯩꯅꯥ ꯑꯁꯤ ꯅꯥꯔꯒꯁꯨ ꯅꯨꯃꯤꯠ 2 ꯐꯥꯎꯕꯗ ꯑꯇꯣꯞꯄ ꯃꯤꯗ ꯁꯟꯗꯣꯛꯇ꯭ꯔꯒꯗꯤ ꯃꯗꯨ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯅ ꯚꯥꯏꯔꯁ ꯑꯁꯤ ꯅꯨꯡꯁꯤꯠꯇ ꯌꯥꯎꯔꯒ ꯁꯟꯗꯣꯛꯄ ꯉꯝꯗꯦ꯫ ꯃꯁꯤ ꯁꯨꯞꯅꯒꯤ ꯃꯤ ꯑꯃꯒ ꯀ꯭ꯂꯣꯖ ꯐꯤꯖꯤꯀꯦꯜ ꯀꯟꯇꯦꯛ ꯇꯧꯕ ꯃꯇꯝꯗ ꯁꯟꯗꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯚꯥꯏꯔꯁ ꯑꯁꯤ ꯁꯟꯗꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯤꯒꯅꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯣꯔꯇꯦꯂꯤꯇꯤ ꯔꯦꯠ ꯑꯁꯤ 50% ꯐꯥꯎꯕ ꯌꯧꯕ ꯉꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯚꯥꯏꯔꯁꯁꯤꯗꯒꯤ ꯀꯝꯗꯧꯅ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯔꯒꯗꯤ ꯑꯍꯥꯟꯕꯗ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗ ꯎꯆꯤ ꯆꯪꯕ ꯑꯃꯗꯤ ꯂꯩꯕ ꯉꯝꯍꯟꯗꯕ, ꯌꯥꯔꯤꯕ ꯃꯈꯩ ꯎꯆꯤ ꯌꯥꯝꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯆꯪꯕꯤꯗꯕ ꯑꯁꯤꯅꯤ꯫ ꯍꯦꯟꯇꯥ ꯚꯥꯏꯔꯁ ꯑꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯍꯥꯠꯈ꯭ꯔꯕ ꯚꯥꯏꯔꯁ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤꯒꯤ ꯀ꯭ꯌꯣꯔ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯅ ꯂꯩꯅꯥ ꯑꯁꯤ ꯅꯥꯗꯅꯕ ꯏꯁꯥꯅ ꯄ꯭ꯔꯤꯚꯦꯟꯁꯟ ꯂꯧꯖꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯎꯄꯥꯏ ꯑꯣꯏꯒꯅꯤ꯫